ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯑꯩꯁꯨ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯅꯕ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯁꯤꯗꯅ ꯑꯋꯥꯊꯕꯤꯒ ꯃꯪꯒꯟꯒ ꯁꯤꯡꯖꯨ ꯑꯩꯅ ꯇꯣꯠꯅꯕ ꯂꯩꯔꯦ ꯇꯣꯠꯇꯤ ꯇꯣꯠꯇ꯭ꯔꯤ ꯑꯗꯣ ꯁꯤ ꯊꯣꯏꯗꯤꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯁꯤꯅ ꯀꯥꯂꯦꯖꯥꯅꯦ ꯑꯗꯨꯒ ꯃꯈꯣꯡꯒ ꯉꯧꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯒ꯭ꯔꯦꯚꯤ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯆꯤꯀꯟ ꯂꯦꯒꯁꯤ ꯂꯩꯔꯦ ꯆꯝꯐꯨꯠ ꯈꯔꯁꯨ ꯌꯥꯎꯔꯛꯑꯦ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨꯗꯣ ꯑꯩ ꯇꯣꯠꯆꯔꯛꯑꯒꯦ ꯌꯥꯝꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯁꯤꯡꯖꯨꯁꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯌꯥꯝꯃꯟꯈ꯭ꯔꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯆꯝꯐꯨꯠ ꯃꯍꯤꯅꯦ ꯑꯋꯥꯊꯕꯤꯁꯤꯡꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯉꯁꯤ ꯂꯩꯔꯛꯑꯒ ꯁꯨꯕꯅꯦ ꯑꯗꯣ ꯃꯤꯗꯤ ꯆꯤꯀꯟꯒꯨꯝꯕꯁꯦ ꯃꯔꯨ ꯆꯥꯅꯤꯡꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯔꯨꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯃꯇꯣꯡ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯃꯤ ꯑꯄꯥꯝꯕꯗ ꯇꯣꯡꯉꯥꯜꯂꯦ
ꯂꯣꯏꯅ ꯆꯠꯁꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯌꯥꯝꯃꯟꯈꯤꯗꯅ ꯑꯗꯣ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯀꯩ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯝꯃꯣ ꯑꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ See you in my next vlog. Bye bye.